ngasisu Manipur top channel gi maikedi special video ngtang ma'am da share tawjagi yauna fajaraba content amani ma'am hauji Dharma khena bagi matung nupa nupi launaba da akaiba kai leiribisi maram da sandokna ibirakpa topic amani ma'am da share tawjaraki ngangom Suraj RK Maipaksana journalist philosophies ki makada iba haina su thabirai ngasi phongba poksi dagi laukhatjabani Phurup tinadaba nupa nupi yumban bada lengak na pungning thawatre sigi topic asida ma'am da singna asing mathokpa sigi mawong masu sigi content sida yauri ma'am da share tawjaraki ma'am loiphok taminasi Manipur da khunda minariba yelhau phurup khudingma amatani haina mipung khudingma na phongdoknarabasu awoi badadi phurup manadaba nupa nupi luhongduna launa leinabada adumak athingma pibigi mami tari masine state asigi tuan ba phurup singi marakta nungsinaba wanghanba yabagi asoba maram amadi oire lainga ki maikaidagi so akhanaba miyeng thamduna phurup masel gi marakta launa leinaba pukning thawat palaiti Lining tinadaba natraga phurup manadabagi mingda nauna sen songzaraglaba nupa nupi bu luhongbidaba amadi inthok tuna thambibigi mathakta mau oiraglaba nupi sing adugi makhut mane maku oiribasingna sabidaba amadi mapam nasu laukhat pidabagi thawong sing adu hokiba sahi tararomga sangdamnabada hantharakpa tarabusu haujiksu khara makhaidi adumak lairi Universal Declaration for Human Rights UDHR gi article tarataruk ki makhada malemda laidiba sahi taraga nipan suraba nupi amadi sahi kunga mathu suraba nupa amaga yumban bada lining laison tinadaba natraga saksu manadabigi mingda kanagumba amatana athingba piba yaroi yumban adu makhoi gi hakni haina mek sengna palli India gi oinasu The Hindu Marriages Act 1995 ki makhada giek thoknadaba sahi taraga nipan suraba Mawa mapuroiba laitriba nupi amaga sahi kunga mathu suraba nupi angang thidriba amaga masa yanaduna yumban bada athingba piba yade The Special Marriages Act 1954 gi makhada su apokpa amadi apokpigi mari matasingda igi mari thoknadraba sahi suraba nupa nupi amana lining lesol saksu sanabi amadi phije saksada khenaba leirabasu yumban ba yagani amadi kana amatana athingba piba yade Indian Christian Marriages Act 1872 gi makhada su masana yanazaraba yumban ngadabiba sahi suraba nupa nupi khudimak yumban minaba yai masana yanaraba nupa nupi adubu search ta satuna priest amagi makhada witness ani yauna isam samna luhongba yai hairi India gi constitution na mipung khudimak mana pamjaba lining satpada ayaba pibada natana phurup manadaba nupa nupi launa leinabada athingba piba yaroi haina ek amasum lokya semlabasu phurup ki satnabigi matik mayaina henba maramna ek singadu satnaba ngamdabana mami samna leiri Islam lining satpa phurup ki ningol loge hairabadi nupa adu lining on patai aduga Islam lining satpa nupa amana purakpa nupi adusu lining adu satpatai Christian lining satpa singi oinasu lining asi satpa phurup amagi nupana atopa lining satpa nupi ama puraklabadi search ta baptize tawduna luhongani Christian onjaroi haiba nupa nupi adu luhongbada ayaba pide Meitei Brahman amadi Hindu lining satpa phurup ki oinasu lining tindaba nupada mayum pan khiba natraga nupi purakpada inthok tuna thamba amadi makhut chabidabigi satnabi sing haukiba sahi kharaga yengnabada handhakrabasu haujiksu tokpa yaba adudi oidri lining tinadaba amadi phurup manadaba nupa nupi lonbagi matangda press na tuan ba phurup ki ahalaman sing unaduna wari sabada satnabigi oiba wafam kaya phongdokhi sagolban gi sahi humdraga taruk suraba sorokhaibam Kenjit koba miyo amana pauksi asida hai matam amada Manipur khundariba tuan ba phurup singasi masul managum nungsi sana leirami adomainamuk Hindu amadi Christian lining na singmi tami khaidok nakhibadagi nungsinabagi mari lapnakhi Hindu satpa kangbu sing sanga amata sadaba maramna saba phurup singbu mangai haina lonakhi adumak na nupa amana lining tinadaba phurup amagi nupi purakpada ahalaman singna lauksin bidabani aduga nupi adugi mapamnasu inthok biduna lakhat bidabagi thawong sing sathakibani taseng namak lining asigi oiba satnabi amadi lairik singda atopa lining gi nupi purakpa natraga mayum pan khibada athingba pigadabani haibadi laite toygum song hawalagriba mirol asigi oinadi mahai masin ningthina tamlakpa amadi mirak tilakpadagi thoidokna athingba sing adudi laitre imung ayambana atopa phurup ki nupi singbu mamau oina lauksin bagi mathakta ningol phurup ta mayum pan khibada athingba pinadre haina
Kenjitna Makhatana Fundoki. Susampur district dagi cycle dagi sahi humpugatare suraba Kim Paite Koba Nupi amana hai Christian lining set pa purup amagi Nupa amana atopa lining set pa Nupi ama purak labadi search ta baptize tawduna luhongba yagani kariguma Christian lining set pa Nupi amana atopa lining set pa Nupa amada mayumpan gi hairabadi Nupa adu su baptize tawba natraga Nupa adu gi sanabida Nupi adu luhongduna lawba yagani adumainama Christian gi sanabida di luhongba yadi miyoy amagi mingtheng kuki makhalama asi search ki lusingba amadagi lawgadabani Mingtheng aduna miyoy adugi lamsat sajat takadoribani miyoy adu mayai kawa chinjak hainaba natraga mihat mipunda chienaba oirabadi search na mingtheng adu piroi amadi luhongba yaroi lamsat sajat senthok leiba nupa amana masana yaba laining asi satpa nupi ama luhongba athingba mata leiti han phongdokhi Imphal West District ki gari dagi hidang mayum bihari ko Hindu lainingi laigi thogol tawriba brahman amana hai mamangai ningthau palingi matamda Brahman sing asi khunai amaki khwaidigi awangba thakta leirambada natana sanga saba singbo mangai haina launarami ngasidagi sahi tararomgi matamda phawba hairiba sanabi du hakna launarami Meitei lining satpa nupi amabu Brahman nupa amada onglakpa matamda nupa adugi imungi alusingna maugi makhut sabidi amadi inthoktuna thammi hena nungaitribadi mamauduna poksaba masa singda phawba mahakki pukhamda yauriba sa adu pijaramde adubu laining asigi oiba lairik singdadi atopa lainingi nupi lawba madi nupara mayum panba yadi haibigi thoidokpa satnabi pande adumainama irulujadrabadi saksaba yadi haiba laining asigi satnabi singadu ngasigi meirol asinadi kaunnarakle mai masin tamnarakpa amadi mirak tinnanaba hotnabada tangai fadana saramdaba chinjak saba kangbu fawba leire matam amada inthokpagi satnabi adusu khara makhaidi hanthare adubo Imphal yauna Manipur gi mapam kyada inthokpa madi makhut chadabagi satnabi sing adu khara makhaidi leidi haina makna phungdokhi Thawal district ki manungsana leiba Islam lining chatpa Fundre mayum ayub kawba Meitei pangal gi ahal amana hai yum pandana mapunchi chupa leiba haiba asi lining asina pung thawate masai gi anaba leitaba amadi senthok leijaraba nupa amana lining asigi nupi amana lawbuda nika sonba ngamba haiba asi mak punsi gi tangkhai ama mapung phare haina launai aduga lemhauriba punsi saru aduna imung manungi dama hotnagadabani adumoinamak masana yanai haiduna makhoina apamba mawna chen chongbadi yadi kanaguma nupa nupina yumban ge hairabadi imung anina yasinaba purakadawbani Islam lining satpa nupa amana atopa liningi nupi ama lawba tarabadi nupi adu Islam lining satnabagi satnabi lei loinana lining asigi nupi amana atopa phurupki nupada mayumpan ge hairabadi mahak adusu Islam lining satpa tai Islam lining satpa phurup asi pikpa maramna hairiba launa leinabigi satnabi asi ngaktrabadi hena pikshilakpa yaba maram sing leibadigi tangai faduna thambani haina phongdokhi panba yabade Manipur khundariba yelau phurup singge marakta phurup ki khenabana maram oiduna nupa nupi yumbanda athingba piriba sina phurup masel gi marakta nungsinaba watpagi maram amadi oire maram asina lenga ki mekedigi phurup manadaba nupa nupi singna yumban bada puning thogatpa yaba Thauksal sing semduna satnaba mathau tai haina maikai kaya gidigi mot phongdoknarakli hainasu pauksi sina makhatana phongdorogli myam sikhoinadi thudo hindonadi yamna thijiluduba tawdabu khwaidigi men oiba wakhalon amasu yamna fajaba content amani masa masai gi dharma satpa lining lesson chachaba kanguna mai gi dharma da launa lainibegi maramda sandokna takpa content ama oire. Thank you.